Nasigi oiba tongan ba collection khara miyam de khudol tamjage ahan boina etigi luching purel korongan ba khuman gi paste gi post amani khak lokhot chadaga thamjage Meitei se khut pullaga funan ba sida yamna solaboi khali he huran ba sa Meiteina Chinglon Lalaga Neikhairakpadagi Tumba Tarena tampakta atamdana Fagatana Thamjindana tawrai mayam si haiba wafamasi thamjaraga video sibu ming tabiri punumakpu taramna okchabaga loinana ikai khumna butchari Fagatana illegal immigrants na drug amadi land encroachment tauba maseng 10% hek yaubaga mogi right talakpa maseng 20% yorokpada vote bank oirakpa maseng 30% yorokpada mogi oiba separate lam ama talakpa masi malem gi mafam singda thokpa ngaktani housing drugs ki phari mayam asida 100% ta 90% ti kanano adum khanglamani haiba wafam phongdogli Fagatana luching purel asina phongdokpagi matungina aisu angang oiringai tangkak amada tharoi khullaga cheng walakpa nupa amani haiba se ngasi su ningsingli punchi haiba si tamba ngamba natte haijaningbadi pendre ningba thungdre sauninglibani haiduna nisada taina biganu maduna hena amangba oirakani wakal piksinganu atauba manglan thambiyu thauna leibiyu mamal yamlaba punchini ningan nabiganu lining thaubu chetna sagon nabiyu haiba wafam thamli maka satarakbada iduning thawhairiba pesa sigi posama kaktang lokot charaga thamjage tramgi tarif na maram oiraga India gi GDP growth 0.9% soon gani haina panaramba adu Ernest Young na yamna kupna estimate tawraba matungda India gi 0.1% GDP dagi hena soon ba ngamloi haina proof piduna takre proof haibabu India gi export diversification strong domestic demand amadi new trade partner mayamasina oikre hairi 2038 फाउबगी मनुंगदा इंडिया की प्रोजेक्टेड जीडीपी पीपीपी 34.2 USD ट्रिलियन ओइरगनी US इकोनॉमी दगी इंडिया ना हेनख्रगनी हाइना EY इकोनॉमिक वास IMF बेल आउट चिजिनबा रिपोर्ट ना फोंगदोक्रे हाइरी इंडिया की जीडीपी हिंगलक्तुना US नमथकी गदबगी फैक्टर सिंगी मनुंगदा इंडिया की यंग वर्क फोर्स रैपिड infrastructural development, rising domestic consumption, digital transformation, robust saving and investment rate amadi stable public finance hairiba maram sing asina oiri Trump tariff na maram oiraga job loss oikidanaba GOI gi akanaba scheme kharasu paikhatkre madugi manungda CGTMHE credit guarantee fund trust for micro and small enterprises MSME singna apamba startup project small business owners traders manufacturers service providers singda business plan submit toraga collateral amata yaudana lupa kor ama phawbagi apikpa sendoida loan loba yaragani haidi ahanbo ina loan apply tawjarakpa applicant singi CIBIL score bank singna check tohloi dori 0 CIBIL score applicant singna loan loba yaragani commercial bank singna loan applicant singda loan pinanaba paisa watanaba Reserve Bank of India na commercial bank singna central bank tagi loan lobagi repo rate hana 6% oiramba adu hauzik 5.5% ta hantakre commercial bank singna dakar leiba paisa central bank tagi puraga customer singda loan free flow ohenba yaragani repo rate hantarabadina commercial bank singna central bank tagi loan lobada kanaragani hairi car loan home loan mortgage loan gi interest rate chu hantakre bank kharadi public ta loan pinanabagi capital accumulation taunanaba anoba account holder singi customer minimum balance amount hingat pasu yaure hairiba policy ase customer singda ahenba loan piba ngamnanabagini consumer singna pot chai leibada lauramba tax su hanthare aduna consumer singna pot leibagi chang hengalaklagani pot chai gi mamal su hantarabanina life saving drug item sing 5% GST khakta laure 18% lauramba item sing 12% GST da hantakre 28% lauramba item singi GST 18% da hantakre amade 50% yaun lauramba GST 28% da hantakre Rupee value hantadanaba India gi foreign exchange reserve asset asi hana 1.48 USD billion oirambadagi 695.10 USD billion da hengatkre India gi stable public finance amadi robust economy ase uraga MNC sing India thadoklaga US ta hongkiba amata phawba leitre Trump tariff pressure da MNC singna karisu nachungdre dollar chanadana India gi rupee da foreign trade exchange convert tawba asina dollar exchange conversion gi fee processing fee leitre 24 hours ki manungda foreign trader amaga money transfer tawba account da paisa sanganba ngamle
Leibak kuntradi dollar da trade exchange tauba lepkre dollar exchange hana 85% oirambadagi 72% ta hantakre masina US ta yamna chauna mangjaba oiragani dollar value hantaragani hairi Makasa tarakpada nungtil pausegi chifungama oiriba kangla paudagi lokotchadaga thamjige military junta na northern San state amasong Mandalay area ayamba control tawre hari Myanmar gi rebel singna hana control toramba mafam kaya military junta na left na control tawba haure northern San state amasong Mandalay gi jaga ayamba su military junta na mapung phana lausinba ngamle adumakpu kayo kamai Taba lambigi saruk ayambadadi tang National Liberation Army na athingba pibadagi yamna kumang sauksinba ngamdri military junta gi mekaidagi nawang kiwadagi na mogoke phawgi saruk ayambadi control tawri makata na tang National Liberation Army na control tawriba kayaw kame area da Sangsinana Bohona Badadi, Mapungpana Mai Pakpa Ngamdri, Nongpen Kayakame Road Ki Saruk Singda, Hana Digi Hauna, Tang National Liberation Army na Station Toduna Laibana, Military Juntana, Mapamadu, Lokshinana Bohona Bada Awapo Oidi, Adubu Military Juntagi Mekaidigi, Jagasing Adu Akan Mamoong da Air Strike Amasong, Artillery attack ya Leptana Chatari, Nimidang Pung Taramatarom, Tabadagi Hauna, Jagasing Aduda, Military Juntana Akan Mamoong da Air Strike Chatabada, Mishimina Kayas Yauri, Adumapu Military Juntana Tagi maru oiba supply line ama oiriba nawangkio Manaki Myanmar gi ityasik oiriba railway bridge ama haukiba August kunga marida balsing na bomb sizina duna tugai kiba na maram oiraga junta gi battalion 6 ki supply route cheng tatkre junta gi air strike amasung artillery strike aduna maram oiraga nongpen kyam kame road ta leiba khul kayagi kunja lising taragi matakta lanjena kre khara mana sokpatagi khul sing aduda chantok mangamdana leiri amaromda arakan army na control tawriba Rakhine state ki jaga singda military junta gi mekaitagi chana thakna basang puchinbada athingba kaya piri haukiba tangkun taruki nimidang dasu Rakhine state leiriba Smrawok yugi northern town singda military junta na air strike chatakre thodok adugi matangda military junta gi mekaitagi karigumbo wafam amatta phongdokpa leite adubu mafam adugi kunja sing Pongdokibada, air strike aduda pikliba angang yauna miyoi taragani toy building gi akai atoi sing adugi marakta pumjin kre Coastal Rakhine da township tratlet leibagi manungda military junta na hauzik pawbada township ahumdagi hena loksin mangamdri adubu military junta gi mekaidagi makata ba towncheng loksinana ba hauziksu makata na air strike chathari hairi makasa tarakpada May 2023 dagi lan horokraba matung Moirang Assembly constituency da relief camp kun hangki hauzik taraga mari leiri Sapon toothbrush paste maru marang ngari sing gas inchang na pilay bada lupa kot tarit hena season na kri hairi May 2023 da achumna sinduna maru oina Churasanpur da chatkiba travel solidarity mass relay loiraba matung da Bishnupur amasung Churasanpur district anigi taina bada leiriba Trobung Bangla da Churasanpur romdagi lakpa masing yamlaba lamen tuwenba kuki jos sing na dukan amadi yumna chingba chugai yangkhai bada natna maitha ba horakpadagi jingjaw khonba lamai dona Sandoraktuna Tamthirba Lan Ama Ohelakpadagi Bishnupur District ki Moirang Assembly constituency ki manung khaktada purna relief camp kun hangdoktuna thawai gi damak lanjelakiba singbu lehelaklabasu hauzikti subnatagi relief camp taraga mari khakta ngairamle adumoinamak Moirang AC ki manungda hangliba relief camp singda changjapam larukliba IDP singi damak leinanaba mafam semjin chajinba luhong khungdongba amasang ana ayek yorokpa amadi laikidaba miyoi singda mateng pangkiba yauna IDP singi damak tangai fadana sizinnagadaba amadi chana thaknaba polam singi manungda sapon toothbrush toothpaste maru marang ngari mai thananaba ising inchang napi amasong chakthong gas refill tawbada lupa kot taret hena sizinakre hairi report ase Moirang Pyongbam lekai digi miyoi amana right to information RTI Act 2025 ki section 6 ki 1 gi makada chaliba tha asigi amada Bishnupur district ki mari leinaba authority da hangkiba wangsangi pakhum pirakpada yorakpani hairi miyoi asina RTI Act ki kuthang da hangkiba wangsangi pakhumna district asigi deputy commissioner na khuyek piduna tha asigi kungamanga da pirakkibani hairi RTI applicant asina hangkiba wangsangi pakhum oina pirakkiba singna 27 Moirang Assembly constituency ki manungda May 2023 dagi irang thorakpana maram
oiduna pun relief camp kun hangki aduga hairiba masing asigi manungda relief camp taruk close tausin kraba matong relief camp taraga mari haujiksu chalairi haina pakhumlaki hairi aduga irang ase horokpadagi relief camp sing asida laikhiba IDP singi misingna lising ahunga chamapan subna manga oirambagi matakta haujik lairiba IDP singi mising lising mariga chawani phugani thoini Neikhairakpaga loinana district administration gi officer se maintain tauba record ki matungina settle tauraba natraga relocate tauba amatta yaugdri haina su phongdorakle hairi atopa pakhum amadana relief camp sing da lerakliba miyoi singi pirol amasong matau taba polam singi damak relief camp singi nodal officer sing amasong camp level committee singi kutangda mikok amada lupa lising amagi one time assistance oina lupa chonga gi apunba senpambu ahanba ani suba ahum suba mari suba amasong manga subu oina tangkak naina pikre hairi ba senpam singa se piki bagi apunba selna lupa kor aniga lak manga lising humbudraga humdoini hairi aduga relief camp sing asigi tongan ba polam sing leiba amasung long khudong ba ana laying laikhidabagi hakchang lairon chanba amade lainingi oiba thoram sing pangthokpana chingbada sanghiba sanphamna lupa kor kulngumdoi lakunga mathoiga lising mogdra mangaga chamri marfuni haina su phongdorak le hairi RTI gi pakhum gi matungina relief camp sing asigi sapon toothbrush toothpaste maru marang ngari mai thanba ising injang napi amasung gas refill tawbada lupa quartereka laktaraga mariga lising marfuga mapanga chatruk mapan hairi electrification tawbaga loinana electric ki potchai sing laibada lupa lak mangaga lising kuntha taruka chamapan taraga mangani hairi IDP singbu hongdong jin tawbagi transportation gi damak gari waibagi charge ta lupa lak amaga lising kunithoiga chatre ni hairi IDP sing amasong mairoi singbu school gi damak transportation gi gari waibada lupa lak nifunithoiga lising kunga mari chamapani hairi long khongdong bagi tengbangda lupa lising mogdraga mangani skill development training program pangthokpa amasung equipment material laibada lupa lak taruka lising kunga nipanga chanipan kunga nipani hairi educational expenses singi assistant da lupa lak ahunga lising mogdragum doiga chawani hairi ana laying lairon chanba amasung lining ki thorom pangthokpagi matengda lupa lak kunga mapanga lising nifuga nithoi chamri tare ni hairi domestic LPG connection da lupa lak taraga lising humpuga tarani hairi chengwan bada lupa kor mangaga lak humpuga humdoi lising kuntraga nithoiga chamapan nifuga mathoi ni hairi hawai lei bada lupa kor aniga lak taraga mathoi lising taraga nipan chani ni hairi acha thau lei bada lupa kor aniga lak marfuga mathoiga lising yankhaiga taruk chatruk nifu ni hairi thum lei bada lupa lak kuntra mangaga lising taraga mapanga chonga marfu ni hairi nga lei bada lupa lak kulumdoi ni hairi lapoi biscuit girum megina chingba leibada lupa kor aniga lak tarani hairi mompak leibada lupa lak yankhayumdoi lising ni phuni hairi mompak pitak leibada lupa lak nipan lising kun ni hairi mon leibada lupa lak taraga mathoiga lising kun ni mon khaw leibada lupa lak aniga lising tarani hairi basket apab leibada lupa lak taruk basket athab leibada lupa lak kuntra kangkhal leibada lupa lak tara mariga lising humbudra mangani jumbo box leibada lupa lak kunga mathoi ni hairi thermoflax leibada lupa lak tara mariga lising humbudra bucket leibada lupa lak amaga lising yankhai mak leibada lupa lising kuntra mathoiga chawani hairi ceiling fan leibada lupa lak ahunga lising tarukni wall fan leibada lupa lak mogda treka chawani pukham leibada lak amaga lising humpuni thoiga chawani glass leibada lupa lising humputreka chawani ising thamnaba syntax ta lupa lak amaga lising kunga taruk dustbin leibada lupa lising yankhai ni thoiga chani yankhai ni hairi water filter leibada lupa lising kuntha taruk ni hairi TV amasung TT 8 set leibada lupa lak taraga mathoi yauna punna lupa kor kulumdoiga lak kunga mathoi lising mogdraga manga chamri marfu changkre hairaki hairi adugo relief camp sing asigi mathau taba thabak thoram sing pangthokpada changki basingna kokta khuman relief camp ki toilet chabada lupa lising manga sandong awang community hall ki toilet chabada lupa lising manga moirang college boys hostel indoor stadium amasung science
Science Block ki repairing amasong renovation da mathangsina lupa lakh ani amasong lakh aniga lising nifuga taruka chamapan yangkhai Sirbon Mandap Relief Camp ki toilet chabada lupa lising manga Moirang College Science Block Gym Hall Indoor amasong Boys Hostel Gate ki construction amasong renovation yauna leibak thonba amasong thongnau panbada lupa lising yangkhai taret ka chamapan maujaga mangani ngangkhalowai Relief Camp ki tonganba chakhum chabada lupa lising manga Thangjing Guest House ki inmate mairoi singi reading room extension da lupa lising kuntraga humdoi Khoyol Kaichel Relief Camp ki toilet chabada lupa lising kun Thangjing Sindam Sanglen Relief Camp ki temporary toilet ani sabada lupa lising nipu Sandong Awang Community Hall Relief Camp ki hall expansion tawbada lupa lising yangkhai Sandong Awang Relief Camp ki hall ki material sing leibada lupa lising tara Mukta School Relief Camp ki toilet ahum sabada lupa lising nipuga manga Sandong Awang Community Hall Relief Camp ki extension da lupa lakh nipan ga lising ahum ga chama mari Moirang College Science Block ki toilet amasong kagi construction da lupa lising humpu mathoiga Satruk kun Kokta Sericulture Training Institute Relief Camp ki QE quarter temporary toilet chabada lupa lising taraga manga Moirangi model floriculture ki toilet repairing the lupa lising mapan Terakhong Sangbi Relief Camp ki toilet chabada lising kun gataru Khoyol Kaichel Relief Camp ki bathroom ki flooring tawba amasong dressing room ki repairing the lupa lising kun gani toy Terakhong Sangbi Relief Camp ki repairing ki damak jinga bundle taret leiba amasong puthok pusin tawbada lupa lising kun tarukka chonga Terakhong Sangbi mamang lekai kumbi tera khunau amasong Sandong Makha Mandap ki toilet chabada lupa lising marfum doiga chanipan nifu Thangjing Sindamsang Relief Camp ki ground leveling the lupa lising taraga manga Thangjing Sindamsang repairing the lupa lising taru Moirang College Relief Camp ki repairing ki expenditure reimbursement da lupa lising nifu nipanga chahum maudraga mapan Phubula Relief Camp ki toilet taruk repairing tawbada lupa lising kunga manga ga chonga Moirang College Block A amasung B Relief Camp ki renovation amasung repairing the lupa lakh taruka lising tratruk sanipan yangkhaini Kokta gi prefabricated house ki manung amasung akoibada singling tawbada lupa lakh amaga lising maudraga mapan Moirang College Block B da Fly Settle Lum Workshop Sabada Lupa Lakh Amaga Lising Tara Satruk Nifuga Taruk ni hairi Kokta prefabricated house ki reconciliation amasung compound fencing da Lupa Lakh Mangaga Lising Kunga Tare ni Moirang College Block B ki indoor stadium saba amasung partition yauna toilet amadi swimming pool ki renovation da lupa lakh mariga lising yangkhai mangaga chamaga yangkhai ni Moirang College Block A gym hall ki partition ki damak advance oina lupa lakh aniga lising yangkhai thabak asigi final payment ki oina lupa lakh aniga lising taraga mangaga chamapani Moirang College Relief Camp ki toilet mari ki repairing da lupa lising kun ibudau Thangjing House Relief Camp ki TV room sabada lupa lising taraga manga amasong Sandong Awang CH ki reading room amasong kitchen ki repairing amasong renovation da lupa lising yangkhai ga chama marfu ga mari changkibaga loinana punna lupa lakh nifum doiga lising kun ga mari chatruk kunthra ga nipan changkhre hairi RTI applicant asigi pakhumda thabak sing asi pangthokpada implement sing agency sing amasong contractor sing laikide concession amasong repairing work sing di camp nodal officer amadi camp level committee sing ki kuthangda pangthokhibani haina su phongdorak le hairi